ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯆꯦ ꯑꯃꯅ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯃꯥꯒꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯣꯏ ꯏꯆꯦ ꯃꯐꯝꯗꯤ ꯀꯔꯥꯏꯋꯥꯏꯗꯅꯣ? ꯆꯠꯄꯅ ꯀꯅꯥ ꯀꯅꯥ ꯆꯠꯀꯅꯤ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯗꯨꯅ ꯑꯃꯨꯛ ꯆꯠꯄꯗꯤ ꯅꯪꯒ ꯑꯩꯒ ꯕꯕꯥꯒ ꯑꯩꯈꯣꯏ 6 ꯆꯠꯀꯗꯕꯅꯤ꯫ ꯃꯐꯝꯅ ꯁꯤꯂꯣꯡꯗꯅꯤ꯫ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯤ ꯍꯥꯟꯅ ꯁꯤꯂꯣꯡꯗ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯏ꯫ ꯅꯪ ꯌꯥꯗꯣꯔꯤꯕꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯃꯣꯏ ꯏꯆꯦ ꯑꯩ ꯍꯌꯦꯡ ꯍꯥꯏꯔꯛꯑꯒꯦ꯫ ꯌꯨꯝꯒꯤ ꯃꯤꯗꯁꯨ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯝꯃꯣꯏ ꯍꯥꯏꯔꯒꯁꯨ ꯉꯜꯂꯤꯉꯩꯗ ꯍꯥꯏꯗꯣꯔꯛꯎ꯫ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯏꯆꯦꯗꯣ ꯆꯠꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ꯫ ꯐꯤꯂꯝ ꯁꯨꯇꯤꯡ ꯀꯥꯏꯁꯦ ꯑꯃꯨꯛꯐꯥꯎ ꯐꯖꯅ ꯎꯗ꯭ꯔꯤ꯫ ꯐꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯆꯦꯒꯤ ꯇꯨꯡ ꯏꯟꯅꯍꯧꯔꯒꯦ꯫ ꯌꯨꯝꯒꯤ ꯃꯤꯗꯁꯨ ꯍꯥꯏꯔꯝꯃꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯆꯦꯗ ꯑꯩꯅ ꯄꯨꯂꯞ ꯆꯠꯂꯁꯤ ꯑꯩ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯆꯦꯗꯨꯒꯤ ꯕꯕꯥꯒ ꯑꯩꯒ ꯑꯩꯈꯣꯏ 6 ꯁꯤꯂꯣꯡꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯊꯥꯗꯣꯔꯛꯈꯤ꯫ ꯁꯤꯂꯣꯡ ꯍꯦꯛ ꯌꯧꯔꯛꯄꯒꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯧꯁꯜꯂꯛꯑꯦ ꯍꯥꯏꯗꯅ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝ ꯃꯥꯅ ꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏ 6 ꯌꯧꯁꯜꯂꯛꯑꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯂꯣꯀꯦꯁꯟ ꯄꯤꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯑꯗꯨꯁꯨ ꯍꯣꯇꯦꯜ ꯑꯃꯗꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯣꯇꯦꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯇꯦ꯫ ꯏꯆꯤꯛ ꯆꯤꯛꯑꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯃꯐꯝ ꯑꯗꯨꯅ ꯆꯤꯛꯅ ꯂꯩꯕꯗꯨꯗ ꯏꯁꯥꯅ ꯋꯥꯈꯟꯅ ꯂꯥꯟꯅ ꯈꯟꯖꯔꯤꯔꯥ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯔꯁ ꯖꯔꯅꯤ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯛꯄꯁꯤꯗ ꯃꯁꯤꯅꯁꯨ ꯋꯥꯈꯟꯗ ꯑꯀꯤꯕ ꯄꯣꯛꯏꯕꯖꯥꯔꯥ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯟꯗ ꯃꯣꯟ ꯈꯟꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯁꯨ 3rd ꯐ꯭ꯂꯣꯔꯗꯅꯤ꯫ ꯔꯨꯝꯁꯨ 2 ꯂꯧꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯍꯥꯟꯅ ꯃꯤ ꯂꯩꯅꯔꯝꯕꯒꯤ ꯈꯔ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯁꯨ ꯈꯔ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯥ ꯑꯗꯨꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯤꯆꯦꯒ ꯕꯕꯥꯒꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩ꯫ ꯑꯥꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯁꯤꯟꯗꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯆꯤꯆꯦꯒ ꯕꯕꯥꯒꯅ ꯃꯈꯥꯐꯥꯎ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯅꯤꯜ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯤꯆꯦ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯀꯥꯔꯛꯑꯕꯣꯏ ꯅꯤꯡꯗꯅ ꯈꯨꯗꯛꯇ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯄꯥꯟꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯊꯪꯅꯅ ꯂꯩꯕ ꯀꯥ ꯑꯗꯨꯁꯨ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯆꯪꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯘꯝ ꯂꯥꯎꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯃꯨꯛꯁꯨ ꯋꯥꯈꯟꯗ ꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯍꯦꯔꯥ ꯑꯩꯁꯨ ꯚꯥꯞ ꯐꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ꯫ ꯊꯪꯅꯕ ꯀꯥꯗ ꯃꯤ ꯆꯪꯖꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯆꯤꯆꯦꯒ ꯕꯕꯥꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ꯫ ꯑꯩꯅꯁꯨ ꯆꯤꯆꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯣꯏꯗ꯭ꯔꯣ? ꯃꯥꯗꯤ ꯀꯔꯥꯏꯗ ꯂꯩꯗꯣꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯆꯤꯆꯦꯅ ꯑꯃꯨꯛ ꯃꯥꯗꯤ ꯁꯤꯗ ꯂꯩꯔꯣꯏ ꯁꯤꯂꯣꯡꯗ ꯂꯩꯕ ꯃꯤꯅꯤ꯫ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯂꯩꯐꯝ ꯂꯩ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯈꯣꯏꯁꯨ ꯐꯃꯨꯡꯗ ꯇꯨꯝꯅꯕ ꯆꯪꯅꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕꯁꯨ ꯅꯨꯃꯤꯠ 20ꯃꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯇꯨꯝꯅꯤꯡꯕ ꯄꯣꯛꯆꯔꯕꯁꯨ ꯃꯤꯠꯁꯦ ꯎꯏꯊꯕ ꯉꯝꯃꯝꯗꯦ꯫ ꯅꯍꯥꯟꯈꯩ ꯌꯨꯝꯗ ꯇꯨꯝꯃꯛꯄ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯑꯣꯟꯅꯕꯒꯤꯔꯁꯨ ꯈꯪꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯇꯤꯚꯤ ꯀꯥ ꯑꯃꯁꯨ ꯂꯩ꯫ ꯁꯣꯐꯥ ꯑꯃꯁꯨ ꯊꯥꯏ꯫ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯕ ꯀꯥ ꯑꯗꯨꯗꯒꯤꯁꯨ ꯇꯤꯚꯤ ꯀꯥ ꯑꯗꯨ ꯑꯗꯨꯝ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯚꯤ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯂꯦꯡꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯆꯤꯆꯦꯕꯨ ꯍꯧꯗꯣꯛꯀꯦꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯋꯥꯈꯟꯗ ꯑꯩꯅ ꯑꯍꯤꯡ ꯑꯁꯤꯗ ꯆꯤꯆꯦ ꯑꯃꯨꯛ ꯍꯧꯗꯣꯛꯎꯔꯒ ꯑꯩꯒꯤ ꯋꯥꯈꯟ ꯑꯃꯨꯛ ꯑꯣꯏꯔꯝꯃꯒꯗꯤ ꯏꯀꯥꯏ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯀꯤꯅ ꯏꯁꯥ ꯄꯨꯝꯕ ꯀꯣꯛ ꯌꯧꯅ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯕ ꯊꯦꯝꯃꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯆꯤꯆꯦꯒ ꯑꯩꯈꯣꯏ ꯁꯤꯂꯣꯡꯒꯤ ꯃꯐꯝ ꯐꯖꯕ ꯀꯌꯥꯗ
shooting chatnaba loisalami mafam phajaba kaya amasu koiba chalami shooting loiraga mokhoina leigadaba hotel aduda amuk halakhi adubu aide numidang wairkani khanbada sada yamna hainaramdi siseda haige khalabasu haiba ngamamdi asumna numito shooting halaga hotel adugi makhadagi akhoigi ka tamna stair adu kakhalakhi babaga chichega makhoide aigi mang tharaga stair adu gam gam karaga aigi mangda hankalaga satki aidi ngarang ahingsu kaya tumdabaga koiba chalubaga isada wabadagi stair adu tamna tamna karakhi matam aduda suangakpani aigi tungde stair aduda miyoyama tamna tamna karakpa makhola maina tarakhi stair kafam adusu khara mammi maduna isumi kare ibui ningduna mataida kitang thaidok sarami adubu makhola adudi sumnakna taraga mi karakpadi uramde batau kyasda isu isada kijarakpadagi tung haipetang wonthoktuna yengamaga akhoina leiriba kaadu tamna kanna selakhi kaadu hek yobaga ju chichega babagana kaidawrage yamna phingna cheleibadi hangakhi aina mukari su tawdi sum chelakpani khummi asumna ngahak teragadi baba su wai haidana phamungda hippaga leiki ise su ngahak potharuni haidana tv leiba kaadu da sangki aisu karigumba mata sage khanduna kisandagi sanaba khara lauraga sichegi manakta sangakpada sichedi yamna kanna lauraga tv leiba kaadu dagi sen thorakhi matawadu da baba su phamungdagi kaidawrage haidana sensela ami aina su sicheda sise kaidawrage hangami maduda sisena sumna khumakhi hojeena tv yenglingai aina phamba sofa si masa matomda lengai makhada su karisu leiba udi sibu kari oibajano hangakhi sisegi wapam aduda isu isada swai lauki maramdi ngaranga hingsu aide tv kada leiba sofa do lengakpa ukhrabani sisena muk numitu da sofa do masa matomda lengai hairakpadagi aisu wakhanda jajat khanba haurakhi matau kyasda babana muksumna hairakhi hera kari soiramoy makhada uchi gumba sangamgani madugi wairini hairakhi asumna numitugi hinga dusu sisega ibani kijabadagi phamungda dum leirami sa hek topaga so tv kada sangbadu kibadagi sisega iga so dum tumsilami babada yakhoina tumdringai mamangdagi hana tumkhrabani wai haidana numitugi hinga dusu angakpani aina mikap thoruktuna phamung adudagi yawolakpada tv ka adumda miyoyama phamaga leibadongna urakhi tv adusu masa matumda thabagi makhola masu tarakhi matau kyasda isu isada kijarakpadagi ahing aduda sisebu haudo ami sisesu masada uiri haugalakhi aduga ingonda kaidawrake hangakhi maduda ina sise tv kagi sofa asida miyoyama phamaga leibadongna ui tv su masa matumda tharpa mali ai yamna kire hairami aigi wafam aduda sisesu masada pakhatpa hauki hanadagi su kharaki ganbani akoi sisesi maduna isu mamangi tawdok pumba seda haudok tabani sisega aigi ga matawsida baba su tumambadagi mikap thorakhi aduga kaidawre amuk hangakhi maduda sisena sumna hairami thoibina tv kada mi ma leibu ui hai baba khoidi yamna kijare tumba ngamaru hairami konadi baba na sumna khumakhi he noi chidi kamdawni lam chatpa yakhiroi karaino ai yenguge haidana baba na kaadu da sangduna mai thalaga yengami adubo matamatu da kaadu di yang hangaga leiramki mi somata leiramki de baba na somo sumna hairakhi nabani na yamna kiraga na ka singi mai singa si loina thalamage tumma sina khoiga leiminaba sidi ahinga tumpham safam amada khangoi dori hairamaga baba su tungki matawadu da isu sise da sise ai manung thange hairami sise na muk thoibi tumasi ai mapan thangba ngamoi ibani tumsel haurasi hairakhi asumna numit tumasu kina ahing adu hauki akoina mafam aduda leiba numit mangani suba numit aduda su sisega iga dukandagi pochai awatpa khara leiba chalami producer adu so akoiga dukanda saminarami pochai leiba loirpa matung sisega iga somu hotel aduda halaami producer adu so hayeng thingnarasi hairamduna satki asumna sisega iga akoigi ka tamna sum lakminarakpada sisede akoigi ka gi thong sangpam mapa hek yorakpada aina tung onduna yengthubada leiramkhide madudagi aisu sisebu kaurami baba su ka manungdagi kaidawrge haidana mapanda thorakhi maduda aina siche leiramdre
ꯑꯩꯒ ꯄꯨꯟꯅ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯆꯦꯆꯦꯕꯨ ꯀꯧꯗꯨꯅ ꯕꯕꯥꯒ ꯑꯩꯒ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯀꯨꯝꯊꯃꯤꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯆꯦꯗꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯃꯁꯥꯗ ꯂꯦꯛꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯒ ꯑꯩꯒꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯆꯦꯆꯦꯕꯨ ꯊꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯕꯨ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯍꯣꯇꯦꯜꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ ꯈꯔ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯦꯆꯦꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯆꯦꯆꯦꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯕꯗ ꯆꯦꯆꯦꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯉꯁꯥꯏ ꯊꯣꯏꯕꯤꯒ ꯑꯩꯒ ꯁ꯭ꯇꯦꯌꯔꯗ ꯁꯨꯝ ꯀꯥꯃꯤꯟꯅꯔꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯁꯨꯝ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤ ꯑꯃ ꯃꯁꯥ ꯄꯨꯝꯕ ꯏꯍꯤꯡ ꯉꯥꯛꯇ ꯄꯛꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯦꯅꯦꯖꯔ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯕ ꯀꯥ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯃꯈꯣꯟ ꯀꯌా ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯍꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯂꯩꯕ ꯇꯤꯚꯤ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯕꯕꯥꯁꯨ ꯈꯪꯉꯝꯃꯤ꯫ ꯊꯪꯅꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯋꯥꯜꯗꯒꯤꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯋꯥꯜ ꯑꯗꯨꯗ ꯈꯣꯡꯅ ꯀꯧꯔꯛꯄ ꯃꯈꯣꯜ ꯑꯃꯗꯤ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯀꯤꯕꯗꯒꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯕꯕꯥꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯕ ꯃꯌꯥꯡ ꯃꯆꯥ ꯋꯦꯇꯔ ꯑꯃꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯋꯦꯇꯔ ꯑꯗꯨꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯑꯣ ꯌꯥꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯑꯩꯈꯣই ꯀꯅꯥꯃꯠꯇ ꯍꯥꯏꯔꯣꯏ, ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯂꯩꯔꯔꯣꯏ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯇꯛꯄꯗꯒꯤ ꯀꯣꯟꯅꯗꯤ ꯋꯦꯇꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯔꯛꯈꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯊꯠꯆꯔꯒ ꯁꯤꯖꯈꯤ, ꯃꯗꯨꯒꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯕꯕꯥꯅꯁꯨ ꯏꯆꯦꯒ ꯑꯩꯒꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯕꯥꯅꯤ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯌꯣꯝꯁꯜꯂꯨ, ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯄꯣꯠ ꯆꯩ ꯄꯦꯛ ꯇꯧꯁꯜꯂꯝꯃꯤ꯫ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯗꯁꯨ ꯕꯕꯥꯅ ꯐꯣꯟ ꯇꯧꯔꯒ ꯊꯤꯅ ꯉꯥꯡꯉꯝꯃꯤ, ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ, ꯃꯤ ꯁꯤꯈꯤꯕ ꯀꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯍꯣꯇꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯃꯈꯥ ꯇꯥꯕ ꯁꯨꯇꯤꯡꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯇꯧꯔꯁꯤ, ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯌꯣꯝꯁꯜꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯁꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ, ꯅꯈꯣꯏꯅ ꯍꯥꯟꯅꯁꯨ ꯍꯥꯏꯗꯦ, ꯃꯗꯨꯅ ꯁꯥꯎꯕ ꯌꯥꯗꯦ, ꯑꯩ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯍꯣꯇꯦꯜ ꯑꯃ ꯕꯨꯛ ꯇꯧꯔꯝꯃꯤ, ꯃꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯕꯕꯥꯁꯨ ꯁꯥꯎꯔꯛꯄꯗꯒꯤ ꯀꯣꯟꯅ ꯐꯣꯟꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯣꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯗꯁꯨ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯕꯕꯥꯅꯁꯨ ꯌꯦꯡꯉꯨꯔꯅꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯉꯝꯗꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫